खुलाई पाइब सिन कुकी मिजो मसल कापनबदा मंगा सिरी खुलाई पाइब सिन कुकी मिजो मसल कापनबदा मंगा सिरी ई मसल हानबगी थबक तोकदबने हाइन सिन कुकी मिजो आर्मी CKMA ना थदोरक पचोल मन हाइरी पाउसना ngara hi nongya matung pung anirom tabada Tamenglong district ki manungsana leiba daibejang khul sin Kuki mizo militant group amagi federation gi marakta kuthoknabada commander ama yauna militant manga siri thaudo sin Kuki mizo army CKMA gi federation gi marakta kuthokna ki bane hari laikhidraba militant manga adudi militant group asigi commander Saibo Kader Alex Pongba Rambo amasum Ringoni laikhidraba federation gi sei taraga manga ri taraga tret phaugi manungda leibani hari pausna makha taraduna laikhidraba militant manga asi yauna daibejang village kedar mapa leibani laiminari ba makoi mapan gi manungda kedar mari ne duty tawduna lehoraga commander Saibol yaun atopa manga na ke manungda tumduna leibani makoi manga na tumningai da lup asigi militant mari na nomaina kaptunu hatkibani loinana militant mari eduna khulai puraga sien kibani hari hauzik phawbi goina kari maram digi hari thawdo asi thokibano haiba sapsab report phangdri adubu makoi masil gi marak ningai sangdana badigi thawdo asi tholak poiramba ye haina thajanari amaromda sin Kuki mizo army CKMA na thadorak pat chirola mana hai hada ikui kuidringai da i masel hana begi thawdo thoktuna nungai tana leiringai serakta ngasi i masel kapna tuna miyoi manga hatkipigi thawong lebak thibani asiguma thawong asi makha tana tawbigano hairakli ningsing bayabadi satliba sayesi ki June 13 da Sampurda Kuki National Army ki Deputy Commander in Chief Thapi Haukip amadi ma ki bodyguard yauna miyoi mari United Kuki National Army UKNA na imbush tawduna hatkibigi thawdo leikrabani Assembly dissolve toukhrabara yauna wahang manga Congress na governor da hangkhre State asigi tarani thu suba Manipur Legislative Assembly asi leidibra natraga dissolve toukhrabara haibu wahang yauna tuan bo wahang manga yauba memorandum ama MP sigi maikedi governor Ajay Kumar Bala da pisinkhre ngasinung tilpung ohumrom tabada party asigi Senior spokesperson Airport Kit and Bupendra na lusingba mihut marina saba kangbu mana governor da memorandum pisin gibani memorandum pisiluraba tungda paumi singa unabada Bupendra na hai state asigi tarani thoi suba legislative assembly asi leidibra natragana dissolve toukhrabara state asigi governor masamang assembly session phamnaba sai asigi January 13 da samon thakiba leikhrabasu null and void haina lakthokuna session asinga si phawba pangthokuna nakli Indian Constitution ki Article 174 Clause 1 ki matungina Assembly session ani ki marak tha taruk gi henwi yaro heba wafam sing yaw bakak natana article asima ki Clause 2B da Assembly asi state governor na dissolve taw yawi gi constitutional power adu piri Manipur ki governor na Assembly session sai sigi February 13 da phamgani haina toramba du February 8 Manipur ki minister na resign taw ki badigi governor na Assembly samon tha ki ba leikhrabasu letter adubu masamangna null and void haina lakthokutuna session asinga si phawa pangthokutuna lakli maram singa si leibana state asigi tarani thusuba assembly session asi hinglibra sirabra natragana session asi constitutionally oina dissolve tawre haina law yarabra haina ki maru oina ngasi governor da hanglibo hangsinga dudi hauzik leiriba tarani thusuba legislative assembly asi February tarani thuti ki karigumba thaba amat tawdribanina constitution ki oina oiba mongda dissolve tawre haina law yarabra tarani thoi suba Manipur Legislative Assembly gi hauzik leidiba phibam asida governor na sufficient necessary condition adu loinamak leiri haina lawrabra madu oirabadi Legislative Assembly asi dissolve tawnabagi damakta mathau taba thaba mapung pha na yarabra karigumba anoba lenga ama laklabadi anoba minister khalle haina CM na wasak lobu tarabadi anoba CM adu floor test tawnaba honabada governor na article 174 season ai hairaga matau karamna house summon tawdoribano karigumba house summon tawba tarabadi article 174 clause 1 tha taruk henbi yaro hairaga hen khrabani na 174 clause 1 asi violate tokom thu i haina lobu yarabra matau karamna governor na anoba CM wasak loraga floor test tawba tarabadi article 174 season raga karamna summon tawgadabano haib ohang sini hari bohang sing asigi pakung governor na ai boina pirakadabni habigi thajaba thammi haki lai haraubuda tawhai yanghai daba jagoi isai sing sadana ba warep lokre
Umang lai haraubigi thoram manung chana laigi thogal katpa oina utnariba jagoi isei amadi phijat leitingda honglakliba masat haibasida haukiba July 10 nomai goiba khananainaba mifam ama government dance college amadi music college anigi campus ta pangthokre haina Kanglip Indigenous Martial Art and Culture Society kimaksna thatorakpa cherol asin hai khananainaba dura Uttara Sanglil Sana kunungi maiso atoma Dr. Tes Radha Mohan Pandit Loisangi Pandit NG Komba Lining Thau Sanami Temple Board ki umang lai sanglakpa konsam tomso yauna loisanga hungi maruoiba kaya sarukyaki khananainaba mifamadura moderator oina retired pradhan Guru Zen Manipur Dance Academy Guru Ngathem Ranjana sarukyaki Mifamaduna tuan warep ni paloki warep singadudi kunailo nasigi masata kai tharakpa yaba mongna tawhai yenghaidaba jagoi isei sabi handaba haujuki matamgi roinana lakliba naw jagoi makar laibungda sabi handaba laiminariba yellow proof mau kawbui tangkul maring na singba kayagi laijariba jagoi isei amadi fijat laitengi masaki wangmada lana sabi handaba amasum fijat potloi custom sisinaba singna Mahel roll the Gilera Nabigi Wang, whether aning mong the Pizet Semdok Sadok Yahandava. Kul like I sing the Zagoi Takpit and Bigadoriba, Oza sing a do, Makong sing, but Oigadavani. Lai Harao Bigi Laibung sing the Kat Kadava Zagoi sing a sikat below river power. Laidiba, Loshang Hungueva, Amai be Medipena, Kongo sing laying than a Laiduna, Zagoi Katlan Bamasum, Anamatou sing back Wanduna, Tawul Tohanba. Kul laikai committee singa phamina duna jagoi isai stakai tharaklaba kaya si thoktana bapuna phamina bagi thabak baikhat pa madi mathakta lauri ba warep singa sigi wang bada kanglon kaina salamba tholabadi jagoi uza amadi phijat laiting saliba mi singda akan miyeng sangan have warep lokhi KLLK Club Mayang Imphal Anilongbi Games and Sports Secretary oina thaupu biramba Asem Santana laikidabada awaba phongdorakli Thasigi tang taraga turtu kumalebaki lamyan bakanglo KLLK Club Mayang Imphal Anilongbi Games and Sports Secretary oina thopu biramba Asem Santana manung matam sadana laikidabada KLLK Club Mayang Imphal Anilongbi gi makidigi noaitaba phongdorakli KLLK Club Mayang Imphal Anilongbi gi media coordinator singkhaingan ba mangana thadorakpa cherol asina makha taradun hai Asem Santana Club asida Games and Sports Secretary oina matam sana thaupurakhi badanatana laikai sigi sana khona bigilamda haurakhi bana hakiyabu sengolamki laikai sida matik sab sana roi sing puthokna bigi wakhalonda thabak thorom kya mas pangtoramki mangna haurakli bana ha singi damak lorama thauda amadi club asigi sakwa thaurang amada paikhalamba thawai singadubu club asigi thaumi singna matam punamak ningduna lehoragani amadi ngarang Asem Santana manung matam sadana laikidabada minute ama tumina leptuna awaba phongdokhibada natana laikhidrabigi saktamda club ki thaumi kyana laikatuna ikai khumna busu utkhiyena paus ta phongdorakli tentana sumna mayamda thamjage duga haujakuina di mayam paus matang solution jarage amasum khataba no update mayam punanga minne sena channel sigi makai digi thamjari